Manipur ki tangdu laita dabagi fibam asi tha manga helaklaba fawba laingak na hiram amatada warishin purakpa ngamdana laiba si yenglaga President role thamu Chief Minister Siluai na Congress na sengorokli. Chahi taret khuntakpagi matamda June 18 gi miyam gi ihawda amadi state asida thokliba irang asida laikhidraba athawba amadi athawi sigi mafamda aroiba haishoi tamduna ikai khunna Amasung Central Laingak na Golmay Gaiful Silaw Kabuibu Manipur High Court ki judge oina hapnaba khangalaki bagal loina na court asida Scheduled Tribe Community ki ahanba nuki judge moina